Miss Paodam tabi ba kwai pun Manipuri na Naorem na ahan mamakta da taram nok chari loina na khurumjari masigi maroi ba pauda mob justice ki chanabi thadok tuna judiciary da thajaba thamse haina chief minister and Reena haikre paumi kungamari ki team amana juko da mai chakli ba yengshin khongjat chatkre thani chathagadaba skill training program on hand embroidery ngasi hodokre loina na 6A side open soccer tournament ngasi Yaol Club playground Jiribamda hodokre mapungoi ba paung pijari Chief Minister and Reena haikre group semduna hatlo tuplo haina yumkai mai thadokpa tokpiro mob justice ki chanabi thadokuna judiciary da thajaba thamse mob justice sathaba sing khudakta lepiyo natragadi akanba action lauragani wafam asingasi BJP Manipur Pradesh ki Department of Swasth Bharat Abhiyan na sinduna Manipur da luna na thamnaba numit chamaga subna Nepal ni chathagadaba Clean Manipur Healthy Manipur haiba hiramda ima kaithel da hodokpa thoramda Chief Minister na phongdokhibani mana makha taraduna aikhoi khudingma judiciary da thajaba thamse maral leitaba kaya mayumai thaduna awacha theng kaya piraba matungda court na maral leite haina thadorokpada mangjariba si kanano lupa crore kaya pirabasu menkhatpa ngamloi CM na makha taraduna Swasth Bharat Abhiyan gi makhada lu nanba tanabada Manipurna makhal makha kaya gi mana mathum kaya phangkre latrin leitaba yum lising kunthra gani pal chani saba hokre public toilet chani humfuga humdoi sakre sorok lamjauda phataba potlam sing langthokpagi thabak tokpiro numidang athengbada car tongduna puthораklaga haidokpagi hainabi thadoklasi turelamadi lambida lam khopchinduna dukan sajinba tokpiro ahongba purakba haiba si isha dagi hause juko valley da mai chaliba si soidana muthatpa ngamgane center na henba midyeng changduna mai muthatnabagi akan makhongjang changsilli hairi ngasigi thoramadu da BJP State President Professor S. Tikendra, Works Minister T.H. Bisorjit, Education Minister S. Rajen, Agriculture Minister O. Lukhoi, Mahut Minister O. Henry, Inner Manipur Lok Sabha ki MP R.K. Ranjan, Rajya Sabha ki MP Leisemba Sanajauba Amadi Imphal Municipal Corporation ki Member L. Lokeshwar na chingba kaya su saruk yakhi. Nungsaji ki ju taxi de nungsit ki ju taxi koi oxygen corona virus na be oxygen khar phangdabai de lan ne ba tongno de oxygen pusalli ga pusinde ga doctor ga khatai tongno bi but asuli am pi de oxygen de ka payment game to de repay game to agar ngasi lagi de nungsit ki su koi taxi ba hose isam sam yam kanna paisa ko thot ki bi no isam sam na nungsit sik da koi mana koi hingan bi ne mai taxi ba jadi ke support ko ba ni ba point nungsit ki taxi koi sorok lamjau sida phatang da silo lang thokun se Amarom da so ngasi Chief Minister and Reena Bisnupur Moirang amasung Nambol da sagadaba ima kaithel ahungi video conference ki kuthangda urep uyung tamkre Manipur Police Housing Corporation Limited na market ahum ase sana nanabagi agency oiri Bisnupur district ki Konthaujamda sagadaba cold storage amasung Chief Minister na urep uyung tamki thoronga mari leinana Chief Minister and Reena haikibada Nupi kaithel ahum amasung cold storage sanabagi thabak ase Manipur government ki chakwat thaurangi khongthang amani kaithel sing amasung cold storage sabagi thabak ase tha taruki manungda loigani haibagi thajaba piraduna Manipur Police Housing Corporation Limited taso athuba matamda saba haunaba haiki Chief Minister na makha taraduna state government na Loktak Lake Fagadhanabagi policy ama propose tawkre loinana Imphal dagi Moirang fawbagi kilometer yankai mathoi sangba lambi ase double lane oina pakthok chauthohanduna semlagani haiki Nupis in the Honorable Prime Minister Narendra Modi ji women's empowerment. I am a marketing, I am a bazaar, I am a Nupis in the Lona Salai. Adunani Honorable Prime Minister Gimakha Koina vendors the street vendors in Aduga Kaithin Kambising the upon loan of the Pire by Yamlina, Polisin Tara, rather was you couldn't do
yang kai worsu lama worsu am line loan piri ga ai gida loan yan thokwa ni sure state vendor singi singa mari tam gida le lo puna makse 20,000 muk le koi state vendor 20,000 muski manu da lising manga ga chatu chate te koi loan bi ga le hawli ba sing si koi pinana mo process kan na taw Thoromaduda Water Resources and Yas Minister Sri Letpau Haukip, Education, Fisheries and Kada Minister Sri Sorokaibam Rajan, Chairman Manipur Pollution Control Board Sri L. Radha Kishore, Chairman Planning and Development Authority Sri Tongbram Robindro, Chairman Loktak Development Authority Sri L. Susindro, Advisor to the Chief Minister Health Dr. Sapam Ranjan, MLA Bisnupur AC Sri Govindas Konthaujam, MLA Nambol AC Sri Namarakpam Loken, MLA Moirang AC Sri P. Sarachandra, MLA Wangying Tentha AC Sri Paodam Brojen, MLA Kakching AC Sri Mayanglambam Ramesor, Chief Secretary Dr. Rajesh Kumar, Additional Chief Secretary P. Wi-Fi, Managing Director MPHC Limited Sri C. Dongal, Chairperson of Bisnupur, Moirang and Nambol Municipal Councils, Deputy Commissioner, Superintendent of Police, Bisnupur District, Nasing Basu, Sarukyaki. Mamang tha December 18 Juko Valley da lamai chakpa haurakibadagi hauzik faubada kanbang amdana leiriba adu kanana naba chatkiba National Disaster Response Force NDRF ke ASI Nongthombam Binoy Luang Sangbam Maning Lekai da leiba adu base camp da sidun leiramle Thodo singa seyo Binoy tumba hawalakte haiduna haudok lubada mahak base camp adu da siduna leiram kibane mahak ingso lising amaga chamapal maudra mapal da SSB da join tawraba matungda hojikna National Disaster Response Force NDRF da deputation lakpani mahaki thawai yawdraba hakchang base camp tagi purakre hairi amaromda juko chingda mai chakliba asi kanananaba deploy tawduna leiriba National Disaster Response Force NDRF ki Assistant Sub Inspector Nongthombam Binoy Meiteina Ikhang Khanghodana Laikidabada Chief Minister N. Birena Yamna Nungaitaba Fongdorakli Bisnupur Bazar da Tongan ba project kayagi makhada sengwatkadaba singi ureb uyung tambagi thauramda saruk yaraduna CM na wafam ase fongdokpaga loinana ureb uyung tambagi thauramda saruk yariba singna lepkhatuna lekhidraba thawai asida ikai khumnaba unnabagi damakta minute ama tumina leibinabasu haiki Laikhidraba Nongthombam Binoy ase Imphal East District ki Luang Sangbam Maning Lekai dagini mahak yamna matik chaba officer amani yamna nungai tribadi mahak ngasi January 5 gi ayuk pung 5 da Juko Lambida semba base camp da siduna leram kibani mahak miyam gi damakta masagi duty tawbada lekhidabani mahak ki thabak amasung state asigi damakta kathokpa ase tungda miyamna ningsingduna lehauragani mahak lekhidaba ase Thamoi sokna nungaijate lekhidrabagi thawaina santi oina isorgi khuyada lairurasanu haina CM na fongdokhi ngasi All Manipur Working Journalists Union na sinduna Manipurda amukta tawkhidriba juko tampak amadi Mount Isokta chakliba langmaibu paumi kungamari na semba team mamana hauthengna yengsing khongchat ama chatkre yengsing khongchat aduda NDRF Manipur Fire Service Manipur Police Manipur Mountaineering Association amadi Indian Army Helicopter singa mai muthananaba honaramki Manipur Fire Service ki SO Ronana Fongdorakpada haukiba December ki tang 13 degi makoi mai kanbagi thabak ase chatharakpani haina Fongdorakpaga loinana chakliba mai ase 60% kanbangamle adubu isok range da chakliba mai ase athubada Manipur Fire Service NDRF SDRF Forest amadi atai mari leinabasing Changsinduna Muthanaba Honaragani Haina Fongdorakhi. Akoi mafam sida changjan jarpani ngasi bawta uribsi mayamda mayasi tungaju lebire ase akoi almost 60% bawdi ngamen akoi khanjai then hayeng ase akoi respected akoi director sabna highway koi matuina akoi je tungdo uriba mayasi akoi NDRF SDRF forest Police amadi fire service akoi punna local volunteers yawarga maifam asi yogani mai si kyam chawnu magi kanu expansion si kya kadai mu lege haide akoi hujipau di khangri adubu haye akoi soidana mafam si yawarga khangani ana ai as tawje
Deputy Chief Minister Waijoy Kumar Singhana haikre bank singna piriba loan ase grant oina treat tawduna lawgono amok singdokpagi hainabi thammo wafam ase mahanang ase Common Facility Center and Distribution of Seed Money Mudra Loan amasung beneficiary sing maudra makoigi livelihood amasung Enterprises Development Program ni makada Imphal East National Bank for Agriculture and Rural Development NABARD ki sponsorship makada Taubungkhok Village Lai Lampa Community Hall da pangthokkiba thoramda mahana phongdokkibani mahana makha taraduna bank loan singdokpagi hainabi asina aikoigi marakta chaukhatpa purakpa ngamgane mahana makha tana phongdokkibada self help group sing amadi cluster singna local traditional variety gi fee amasung marketing facility sing Manipur gi wangmada thadokpagi promotion ase increase tawre thoromaduda LED pe Imphal East ki makada cluster 3 ge beneficiary singda lupa lising kun ge sanction letter certificate amadi machine singsu khusina ke thoromadu da general manager NABARD Manipur regional office Dr. N Binas Rao amadi chairman Manipur Rural Bank Samarendu Samal amadi TH Biramangol Singha Secretary People's Development Society su saruk yaraduna makoi gi oiba warol kaya thoromaduda piki hairi ngasi Relief Center for the Welfare of Differently Able Persons Manipurna National Other Backward Classes and Development Corporation Himkon Simla amadi Ratnapit Education Guwahati ga kusam naraga tha ani chathagadaba skill training program on hand embroidery ngasi laifam kunau amadi singjamaida hodokre training asi nupi singbu makoi gi skill kharada oirabasu leijanaba haina training program asi pangthokpani loinana makoi gi income generation kharada oirabasu fangjanaba honabani training asi loiraba matungda masa gi account da stipend tha ani gi oina lupa lising ani hapkani loinana training certificate su pigani hari Nakalamaramda Manipurda hauji COVID-19 gi maragasida containment zone laikiba mayumdagi thokpa yadana lairibasingda ngarang Tera Lokrakpam Lekai de Leiba Kangla Paugi Paumi A Bridget Tera Ideal Club ki secretary so eriba A Lemba Amadi A Parmesor Center Rasigi member so eriba sida Relief Center for the Welfare of Differently Able Persons Manipur gi Maikaidagi Nimol Ningombam Advisor Amadi Karnajit Khoibam Rehabilitation Officer Anina Luchingduna essential items sing mateng pangkre Autonomous District Council Chandelgi former chairman Lukhosai Jaugi mathakta re-investigation tawgadabani haiba demand adubu yaningdaba phongdokpa oina ngase More Police IB gi mayada More gi tongan ba nupi luk kayana wakat mifam phamkre Ngasi wakat mifam aduda UFM and Kada must respect the sanctity and independence of the judiciary. We demand the right decision of the court to be honored. Stop harassing Sri Lukhosai Jau further. Hainathaba placard sing Sizanaki. Wakat mifam aduda Kuki Women Union and Human Rights Moregi Executive Member Romila Martina Fongdor Kibada Lukhosai Jau court na mara leite haina Jaildagi thadrokraba matungda hanjin mahaki maral thinaba honarakpa asida Moreda leiba nupi luk kayana yaningde haiduna famliba dharnani More praja khakta natana Manipurda leiba aikoi punamakna khangane maramdi courtna mahak maral leite haina thadrokrabane Chinlian Khop Jauna Pot Sing Adu Aigini Haiduna Kuki customary logi matung inna lale hijakre haibasi Moregi leader amadi miyamna khangawi Lukhosai Jauna logapta leiringai matamda paisa pinaba hairakpa leiki amadi jailda leiraba fawbadasu paisa pinaba hairakpa leiki Lukhosai Jauna aidi ira leite haina paisa pikidaba aduda ayogi report na lana pikibadagi mahak chai ani makhaigi jailda thambiki Courtna maral leite haiduna thadorokraba Lukhosai Jaugi mathakta amuhanna maral thirakpa tarabadi Moregi praja aikoina makhal makha kaya gi khongjang changsilakpa yai haiki Wakat mifam aduda yaukiba nupi singnasu Lukhosai Jau courtna maral leite haina thadorokrabanina amuhanna mangolda awaba pibiragano mamang thakta drugs kamari leinana phakiba kaya courtna maral leite haina thadorokraba matungda amuhanna harassment tawba leikidabana Lukhosai Jaudasu amuhanna mangolda awaba pibiragano haiduna ngasigi wakat mifam ase phambane haiki Dharna pamjabase Kuki Women Union and Human Rights
Muslim women, Meitei women, Gurkha women, akoina dharna famjariba pointsingdi se lunkusai jau jail dagi thadokhraba matungda kotna maran laite haina thadokhraba matungda hanjan namagi maran thiduna honarakpasida moreda leiba women khoina su janingde haiduna homiba dharna asi more parja khakta nataduna Manipur da leiba khoi pumna mangna su khangani maramdi kotagi maran laite haina thadokhrabani BJP की लुचिंगबा देवेंद्रनाथ रॉय हौखिबा चाही की जुलाई थाद सिखिबा दो राजनीति लौटुनबा मिहानी हाइना सुप्रीम कोर्ट की राय अदो वेस्ट बंगाल गवर्नमेंट ना याखिद्रे स्टेट क्रिमिनल इन्वेस्टिगेशन डिपार्टमेंट CID ना थौदोक अदुगी मतंगदा मरी लेनबा पुनमक थिगतलबा मतुंगदा देवेंद्रनाथ रॉय की मिसी अदो राजनीति की लौटुनबा मिहात नते हाइना मालदा जोन CID की ऑफिशियल एफिडेविट पल्ली देवेंद्रनाथ रॉय महाकी मयुम नॉर्थ दिनाजपुर डिस्ट्रिक्ट के मनों चनबा हिमतवात लेबदा हौखिबा चाही की जुलाई की थादा थौरियानदुना सीदुना लेरंबा थेंगनखिबनी इंग्लिश अंगनी तरागा तरुक की मिखलदा महाक CPIM की मिरेप ओइना MLA खलखिबनी मतुंगदा महाक इंग्लिश अंगनी तरागा मापलदा BJP दा यावखिबनी प्रेसिडेंट रामनाथ कोविंद पार्लियामेंट की हाउस अनिमकता जनवरी की कुनगमापलदा वांगांगदौरी यूनियन बजेट ना फेब्रुआरी की अमदा पार्लियामेंट पुथोकनी हाइरी बजेट सेशन अदो सरुक अनि थोकना पांथोकनी अहानबा सेशन अदुना प्रेसिडेंट रामनाथ कोविंद जनवरी की कुनगमापलदा वांगांगदुना हौदोकनी अहानबा सेशन अदु फेब्रुआरी की 15 लोइसिनगनी अनिसुबा सेशन ना मार्च 9 दगी हौरगा अप्रैल की 9 दा लोइगनी हाइरी कोरोना वायरस पेंडेमिक ना मरम ओइरदुना पार्लियामेंट की विंटर सेशन दी कैंसिल तौख्रबनी विंटर सेशन कैंसिल तौखिबा दुदा मखोइबो तानरमदे हाइना कांग्रेस ना गवर्नमेंट दा मराल सिरिबनी सानबगी पाउदा नुमित 8 नि चुमना सथगदबा दी 6A साइड ओपन सॉकर टूर्नामेंट ngasi जिरीबाम की अध्यक्ष KH जनकीना याओल क्लब प्लेग्राउंड दा हौदोख्रे याओल जिम कमिटी ना सिंदुना जिरीबाम की लेहाउ पोकपीदा लेबा याओल क्लब की प्लेग्राउंड पांगथोखिबा सॉकर टूर्नामेंट अदुदा ngasi सानखिबा मैच दा याओल जिम कमिटी ना नुरुल FC बो अहुम सुइनोदा यामना लाकचना माइथीबा पीके हयेंग मैरा क्लब चिंगडोंग लेकाय अमदी याओल क्लब अनि लंबा तौनरगनी ngasi की थौरम अदुदा याओल क्लब की प्रेसिडेंट एन मणिकांत दिबोंग ग्राम पंचायत की प्रधान RK नोबिन सना याओल क्लब की हानगी प्रेसिडेंट CH अमुना चिंगबा मसक नायबा मियोय क्याना सरुक याखे हौजी गवादा चथरिबा हेरो इंडियन सुपर लीग की ngarang सानखिबा मैच दा हैदराबाद FC ना चिनायन FC बो Mari Sunoda Mighty Bapikre, Nasi League Asigi, Nifu Nepal Super Match da Bengaluru FC ga Mumbai City FC ga Numidang Pung Taret Makaidagi Sanaba Hokre, Hayeng Nifu Mapal Super Match da SC East Bengal ga FC Gawaga Tilak Maidan Stadium da Sanaragani, Point Table da Hojik Fawada Mohon Bagana Match Mapal Sanabada Taruk Toiraga Point Kun Fangduna Kwaidagi Hanbada Lady. Mumbai City FC na match Nepal sanabada taruk thoiraga point 10 fangduna anisubada leiri aroibada maroibu pau umhana pizari Mob Justice ki chanabi thadoktuna judiciary da thajaba thamse haina Chief Minister N Birena haikre Paumi kungamari ki team amana juko da mai chakliba yengshin khongchat chatre Thani chathagadaba skill training program on hand embroidery ngasi hodokre Loinana 6A side open soccer tournament ngasi Yaol Club playground Jiribam da hodokre ngasi damakta di MS Paodam loisinjari myambu amohanna khurumjari